ꯐꯖꯔꯦ ꯁꯤꯗꯤ ꯑꯗꯨ ꯉꯧꯊꯔꯦ ꯀꯥꯎꯅ ꯌꯦꯟꯅꯤꯅ ꯀꯟꯕꯗꯤ ꯀꯟꯒꯅꯤ ꯀꯥꯎꯅ ꯌꯦꯟꯁꯤꯗꯤ ꯆꯤꯛꯄꯗꯕꯀꯣ ꯈꯨꯀꯜ ꯑꯃꯅꯤ ꯐꯖꯔꯦ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯛꯑꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯔꯥꯀꯦꯁ ꯑꯩꯃꯨꯕꯪꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯀꯥꯎꯅ ꯌꯦꯟ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯀꯥꯎꯅ ꯌꯦꯟꯁꯤ ꯀꯟꯗꯤ ꯀꯟꯕꯅꯦ ꯆꯥꯕꯗ ꯑꯗꯨꯕꯨ ꯀꯥꯎꯅ ꯌꯦꯟ ꯆꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯉꯁꯤꯁꯨ ꯀꯥꯎꯅ ꯌꯦꯟ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯃꯍꯤ ꯀꯥꯎꯅ ꯌꯦꯟꯁꯦ ꯃꯈꯟ ꯍꯥꯎꯋꯤꯁꯤꯗꯤ ꯀꯂꯦꯖꯥ ꯐꯖꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯋꯥ ꯈꯨꯍꯥꯎ ꯑꯃꯅꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯏꯌꯦ ꯁꯤꯗꯤ ꯋꯥ ꯃꯩ ꯇꯥꯕꯩ ꯍꯥꯎ ꯀꯟꯕꯅꯤꯅ ꯃꯔꯨꯁꯤꯗꯤ ꯀꯃꯥꯏꯅꯗꯤ ꯋꯥ ꯃꯐꯩ
Maluso. Không mà phải khó ổn nữa. Quá khó ổn. Mày đã biết hồi đó. Khó. Biscotti para.
好像是没带似的，哇，这个好的，好，咱们最好没带为好些，是的，来嘛好的，没带为好，哦，
màu con này nhìn chứ biết sạp nhau quá kan berarti apa aja kan dulu mày không gì thì con này thùng mà sao mà tao sẽ được xin cho bác lôi này nè bây giờ xin là một sự biết nè ta cái sai một bằng xin là sự một sự biết nè cái tàu tàu view hai bữa lôi này nè xin là tao sẽ được xin được